Singi district singda lainga ki thabak tawriba singna asauba Huran-Chinthi Toure Haibagi Warol suna Yaoba Cherol ama Hill Areas Committee HSC gi chairman loina Nungbai Assembly constituency gi MLA Dingangung Gangmina Manipuri gi governor amadi Union Home Secretary da Thakhre Hairi ngarang thakiba Cherol aduda Dingangung Gangmina singi mafam singda paikhaliba thabak thoram singda sauna Huran-Chinthi Toure Haibagi chingnaba leire haina yauri health education amadi lambi thongi thabak thoram singda sauna irregularity leire Haibagi khudam piduna Cherol aduda palle ma ke Cherol aduda center lainga ke officials singa mafam asigi contractors singna manaraga sasinaba contractors singda thabak pirambagi wathok sing yauri mahnadi thong sing asi yengsin biu hairagasu namsinduna amade ngasi fawba tawriba thabak thoram sing asina thabak ki quality amade accountability da sauna singna ba amadi oire haina phongdokli hiramasida singi contractor ama khakta danate contractor kaya amana district headquarters da paikhali ba hostel amadi atai thabak thoram sing asi -16 dagi 32 fawba video singda contract peri singi thabak thoram asida mayak sengna thabak tawdaba asida MLA Dingangung Gangmina yengsinbina ba thabak tawbiyu hairiba thabak thoram sing asi asauba scam amani masi BJP na laingak liba mafam singda nuaitaba fawi Masida Senator Mersing Matak Matik Saba Tabak Lokot Naba Amadi, Manipur Miamge, Sanpam Sing Mangan Danaba Yangshin Biohina Hill Areas Committee Chairman Thakhre Cherol Sita Palli.